ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯃꯇꯝꯗꯨ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤ ꯅꯣꯡꯁꯨ ꯂꯤꯐꯦꯠ ꯑꯗꯨꯃꯛ ꯇꯥꯔꯤ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯑꯁꯣꯟ ꯑꯅꯥ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕꯤꯔꯝꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯌꯨꯍꯦꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯊꯣꯏ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯃꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯌꯨꯍꯦꯟꯕꯒꯤ ꯂꯣꯏꯅꯕꯤ ꯉꯥꯟꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯨꯍꯦꯟꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯊꯣꯏꯅ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯨꯡ ꯏꯟꯅꯒꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯉꯥꯟꯕꯤꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯕꯨꯡꯊꯣꯏ ꯉꯥꯟꯕꯤꯅ ꯌꯥꯝꯅ ꯇꯠꯇꯅ ꯑꯗꯨꯃꯛ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯏ ꯃꯔꯝꯗꯤ ꯌꯨꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯕ ꯑꯃꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯉꯥꯟꯕꯤꯅ ꯍꯦꯛ ꯆꯩꯊꯠꯂꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯒꯗꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯍꯩ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤꯅꯦ ꯑꯗꯨꯅ ꯇꯝꯕꯤꯗꯕ ꯌꯥꯗꯗꯅ ꯇꯝꯕꯤꯔꯤꯕꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯉꯥꯟꯕꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕ ꯉꯥꯟꯕꯤ ꯑꯃꯗꯤ ꯕꯨꯡꯊꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯌꯨꯍꯦꯟꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯆꯠꯂꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯃꯛ ꯍꯩꯔꯨꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕꯅꯤ ꯌꯨꯍꯦꯟꯕ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕꯗꯣ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯏꯃꯨꯡ ꯑꯃ ꯌꯦꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯗꯁꯥ ꯄꯥꯡꯗꯕ 이몽 ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯌꯨꯍꯦꯟꯕꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯍꯜ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯇꯥꯗ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯈꯤꯕꯅꯣ ꯆꯍꯤ ꯀꯌꯥ ꯌꯥꯝꯅ ꯀꯨꯏꯔꯕꯒꯦ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯥꯔꯒ ꯂꯥꯛꯄ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯐꯝꯗ ꯁꯥꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯨꯗꯤ ꯍꯣꯏ ꯆꯍꯤ 4-5ꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯅꯧꯅ ꯁꯥꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯣ ꯃꯁꯤ ꯌꯨꯝꯁꯥꯔꯣꯟ ꯈꯔ ꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯌꯨꯝꯁꯥꯔꯣꯟ ꯀꯥꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝꯐꯝ ꯍꯦꯡꯕ ꯍꯩꯕ ꯃꯤ ꯇꯧꯗꯅ ꯀꯥ ꯌꯥꯜꯍꯟꯗꯅ ꯇꯧꯗꯅ ꯁꯥꯈ꯭ꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯇꯥꯗ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯗꯁꯥꯂꯥꯡꯕꯟ ꯑꯣꯟꯊꯣꯛꯅ ꯀꯨꯡꯒꯗꯕ ꯌꯨꯝꯁꯥꯅꯤ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯇꯞꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯉꯥꯡꯁꯤꯡꯒꯤ ꯀꯣꯟ ꯊꯝꯅꯅꯕ ꯍꯥꯏꯗꯅ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥ ꯃꯁꯤꯡꯁꯤ ꯑꯃ ꯍꯟꯊꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯥ ꯑꯃꯗꯤ ꯁꯤꯗꯣꯛꯑꯒ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ꯭ꯔꯥ ꯑꯃ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯤꯕꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯔꯛꯀꯗꯧꯔꯤ ꯇꯥꯗ ꯀꯔꯤ ꯍꯥꯏꯕ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯕ ꯅꯨꯃꯤꯠꯇꯒꯤ 이몽 ꯑꯁꯤꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯃꯛ ꯉꯥꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯔꯨꯕ ꯑꯃꯠꯇ ꯃꯥꯡꯒꯣꯜ ꯂꯣꯏꯗꯦ ꯑꯁꯦꯡꯕꯅꯤ ꯇꯥꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏ ꯃꯍꯩ ꯆꯥꯔꯣꯏ ꯁꯣꯏꯔꯔꯣꯏ ꯈꯟꯕ ꯊꯕꯛ ꯀꯌꯥ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯦ ꯏꯕꯨꯡ ꯑꯗꯣ ꯑꯁꯨꯛ ꯄꯩꯁꯥ ꯆꯪꯅ ꯁꯥꯖꯤꯜꯂꯨꯔꯕ ꯌꯨꯝꯁꯤꯗꯤ ꯀꯝꯗꯧꯕ ꯇꯥꯗꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯀꯥ ꯃꯁꯤꯡ ꯍꯦꯟꯅ ꯄꯥꯟꯁꯤꯜꯂꯤꯕꯁꯤ
ꯀꯥ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯥꯟꯆꯤ ꯌꯥꯜꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯃ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯇꯞꯊꯣꯛꯂꯤꯕꯁꯦ ꯑꯁꯤꯁꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯅꯤ ꯑꯗꯨꯒ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯗ ꯇꯥꯗ ꯐꯔꯦ ꯏꯕꯨꯡꯉꯣ ꯃꯗꯨꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯅꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯝꯗꯧꯔꯣꯏꯗꯅꯣ ꯏꯕꯨꯡꯉꯣ ꯃꯁꯤꯕꯨ ꯐꯔꯔꯣꯏꯗ꯭ꯔꯣ ꯐꯅꯤꯗ ꯇꯥꯗ ꯑꯩ ꯌꯦꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯈꯪꯂꯤ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯥꯏꯈꯪꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯨꯍꯦꯟꯕꯅ ꯑꯆꯥ ꯄꯨꯖꯥ ꯇꯧꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯈꯨꯗꯛꯇ ꯁꯤꯜ ꯂꯥꯡꯍꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡꯗꯣ ꯃꯪꯕꯗꯤ ꯃꯪꯉꯤ ꯇꯥꯔꯝꯂꯒ ꯍꯥꯡꯈꯤꯕ ꯇꯥꯟꯖꯥꯅꯤ ꯅꯣꯡ ꯍꯥꯡꯂꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛ ꯆꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯁꯣꯔꯣꯛꯂꯣꯝꯗ ꯊꯧꯗꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯔ ꯊꯧꯔꯕꯒꯤ ꯇꯨꯡꯗꯗꯤ ꯅꯣꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯅꯣꯡꯂꯤꯛ ꯆꯥꯎꯅ ꯍꯩꯊꯔꯛꯄ ꯅꯣꯡ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯅꯣꯡ ꯆꯣꯠꯂꯕꯁꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯐꯨ ꯍꯧꯔꯤꯕꯗꯣ ꯎꯕꯗꯒꯤ ꯂꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯐꯨꯒꯤ ꯂꯥ ꯃꯆꯦꯠ ꯑꯃ ꯖꯦꯔꯦꯠ ꯖꯦꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯈꯤ ꯑꯗꯨꯒ ꯂꯥ ꯃꯆꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯅ ꯄꯤꯔꯛꯄ ꯗꯣꯈꯤꯅꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯐꯤ ꯂꯨꯃꯥꯟ ꯑꯃꯗ ꯀꯟꯅ ꯀꯤꯁꯤꯜꯂꯒ ꯂꯥ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯆꯣꯠꯇꯅꯕ ꯇꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯃꯁꯥ ꯑꯗꯣ ꯅꯣꯡꯂꯤꯛ ꯑꯆꯧꯕꯁꯤꯡ ꯑꯗꯨꯅ ꯖꯝ ꯖꯝ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯄ ꯑꯗꯨꯅ ꯃꯁꯥꯗꯣ ꯃꯆꯨꯝ ꯑꯣꯔꯣꯔꯣ ꯇꯥꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ ꯌꯨꯍꯦꯟꯕ ꯇꯨꯡ ꯍꯟꯗꯨꯅ ꯁꯠ ꯌꯦꯡꯉꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯅꯁꯦ ꯅꯠꯇꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯑꯃꯨꯛ ꯅꯞꯄꯛꯏꯁꯤꯅ ꯂꯩꯍꯧꯀꯣ ꯂꯩꯍꯧ ꯑꯩꯅ ꯁꯧꯔꯛꯂꯕꯗꯤ ꯃꯊꯣꯡ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯌꯨꯍꯦꯟꯕ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯈꯔ ꯉꯝꯂꯞ ꯇꯧꯕ ꯑꯃꯗ ꯖꯔ ꯂꯥꯎꯅ ꯊꯧꯒꯠꯂꯒ ꯑꯃꯨꯛ ꯑꯉꯝꯕ ꯑꯗꯨꯗꯒꯤ ꯊꯧꯊꯔꯛꯄꯒꯨꯝ ꯑꯃꯨꯛ ꯖꯔ ꯂꯥꯎꯅ ꯊꯧꯊꯔꯛꯏ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯄꯜꯂꯤ ꯑꯃꯗ ꯊꯧꯒꯠꯂꯨꯔꯒ ꯑꯃꯨꯛ ꯊꯧꯊꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯌꯨꯍꯦꯟꯕꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯂꯩꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯕꯛ ꯍꯧꯕ ꯇꯥꯔꯦꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯤ ꯑꯗꯨꯒ ꯃꯨꯔꯨꯞ ꯃꯨꯔꯨꯞ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯇꯨꯡꯂꯣꯝꯗ ꯆꯥꯏꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝ ꯆꯕꯨꯛ 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 ꯂꯥꯎꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯃꯔꯤꯟꯗꯤ ꯄꯥꯟꯗꯕ ꯁꯥꯔꯗꯅ ꯍꯧꯈꯣꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯏ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯅꯣꯡ ꯇꯥꯕꯗꯨꯁꯨ ꯉꯁꯥꯏ ꯇꯥꯔꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯐꯔ ꯐꯔ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯃꯌꯨꯝ ꯌꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯌꯨꯍꯦꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯀꯣꯟꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯩꯒꯤ ꯇꯨꯡꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯟꯅꯔꯛꯈꯤꯕꯅꯤ나 ꯃꯗꯨ ꯆꯪꯉꯛꯇꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯗꯕ ꯌꯥꯔꯔꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯟꯅꯔꯛꯂꯤꯕꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯏꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯐꯨ ꯃꯅꯥ ꯍꯦꯛꯄ ꯆꯪꯂꯨꯕ ꯑꯗꯨꯗ ꯃꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯌꯨꯍꯦꯟꯕ ꯍꯧꯖꯤꯛꯈꯛꯇ ꯈꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯗꯨꯅꯗꯤ ꯂꯥꯁꯤ ꯄꯨꯁꯤꯟꯕꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧꯔꯤꯁꯤ ꯄꯩꯁꯥꯁꯤꯡꯁꯤ ꯆꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯁꯦ ꯑꯩ ꯈꯪꯉꯦ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯣꯏ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯥꯟꯕꯤꯕꯨ ꯀꯧꯈꯤ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯉꯥꯟꯕꯤꯁꯨ ꯇꯥꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯒ ꯀꯧꯔꯤꯕꯗꯨ ꯎꯕꯗꯨꯗ ꯃꯍꯥꯛ ꯁꯥꯇꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ
matam aduta yuhenbagi manak jawrubada nganbina kaiduragi ha imungda kok changpa yadabraba swaida lawar leibidu kainoba ai nang khangpote ne ase si paise luse asumna hairaga la aduna yomliba luman ado nganbida piri masa nganbina kaino sibo mantra matumlo mani mantra matumni tumin leiwang kanu asumna hairaga yuhenbana la aduta murum solaga macet singkup sana segarba matungda konthonta langthokri aduga hai chana silo asumna hairaga konthongodu lonsallamba matungda cycle ado yuhenbana induna nganbina satil ado tumin aduna lai matamaruda nganbina kainoiba sibo paisaro hoine mina tukina kalakparini aina changuri se yum amani dani ado moina katpirakpa singdo aina puraga lakoda nonga tabasida chotkiba tare haidana lamana yomaga purakpanida lamana do imungda pusanba yadre aduginida asumna yohenba madi nganbi wari sana imungdomda changaka matamda yuhenbana magi bachanupa bungthoidi kraida laikhre haiduna hangi matamaruda nganbina ngasaitigi nongmarakta iru jaribani haiduna sanaramlaga ware haiduna tumkhida ngairi haiduna khumi aduda yuhenbana pungbu kaya tarabagi taurisibo saksu lamana yadrabani isi ho punga ma tarabani hojikse ayuk natrabani hai kana hairibano dubo nuigidi nungtilluanba yai aigidi hojikse ayukni ne chakcha jingai ayukni luhongringai pakhangni haibuna bu kaurabro yuhenbaki phagi aduda nganbi thuduga nongningnudi nokpetamak tawraga chakhomnomda adumak sangkhri chak semnabagi damak yuhenbasu dumungai mapimro hongdoktuna chaksingnomda changi matam aduta nganbina yuhenbana he phamtharakpaga nachanupase kainoma tawrabani ko ha kariyabuk tawraba ha lamga mu heraklebro hian baibu bune amuk toiba mahani sina bagamta ngamtre haiba kaidorage haiba nang bodubo ha nati lam hende helagana mokhoigi mamagi manaka thamkhraga loredana taba makai lak ngajani marai adu sen nongai chiba mamadra maro maching mason naibane aduni ne maching mason naiba midugi manaka thamlabadi mahaksu tiredana ai kande sak tum chanaba tausi sak sabaga lairida tamogi ne lairiba direct singdo kadai dano hapsilaga tarangna amutangna hapsilaga solonsilaga thambi waiba angangse ngaita param heba मादी कमदौना आइगी लाइक सिंदु पाबा ngamliba ha ho mapana taibidudi ndang khudingi metana taklabadina loi hele masu maitai mek tamliba mana matau kramna bengali sip khangliba jatno haima aina haikrabadudi makoi babunga tambi haidana ngarang adana tro ko kho go na tambi khibidubo ai aduk thuna hirakane haibadi aidi khangudene phare aina thokwa angang do hainarage asumna yuhenbana nganbigi asawbodo phathabiki matugi matung nungthilgi pung ahum khara helakpa adwaita yuhenbado mahak nungdangda kanagumba magi lai khurengudaba lai haiduna polam chiram singado langana bagi dam ka tauri nungso adumak thili tabana maram oiraga yuhenba satilla matuptuna buttung sillaga mahak mafam madaidal hauriba mahakna thajaba hairang lairang amadi laitin khurembada changadaba polam sing chairam sing adudaki hek tuna mahak jamna kanna sem sana langnari adumna tawribado yuhenbagi loinabi nganbina su adumak uribani matam adu nganbina karsu kanandabada amaba tamlibni haidana tambaya makai tamlure adiki amuksu siki ana khargi damak tawre thabak su nomduna hairamlabadine ngahana paisa mayam pairaga tabaneba mama manama mayam te muktiba minam thabak su bachapadiki paisa mayam paina khrabani mana swaisida ayya maibani mayam gi seba tawribani haidana paisa sisune khara lauta mi khwaigidi nongma suraga tarani sai aikhoi ne tarani suraga nongma chari basi adumna nganbina ngang duna mangol adu da leiringai yuhenbado parap changsilaga but ado mangol kachil amada thamlaga satil ado ningthina phaduklaga thananaba matungta nganbida yenglaga ai kaidora ha murum aingoda yenga solibadubo o kariswaidi mi khwaigidi ne nongma suraga tarani chai aikhoi ne tarani suraga nongma chari ai chaba phanglibudu pharabani la chango hauji akanba nongama khalakadori khangdane mihun thawon chekatana ngawgodorim chani chango asom na haram naka yuhenbadi imungda changkhri nganbisu mahakira mapuroibana haram libadu ta kiyadona imungdom changi
ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯧꯅ ꯅꯣꯡ ꯈꯥꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯉꯥꯟꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯕꯨꯡꯊꯣꯏꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯉꯥꯟꯕꯤ ꯕꯨꯡꯊꯣꯏꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯕꯨꯡꯊꯣꯏꯕꯨ ꯀꯤꯗꯅꯕ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯖ꯭ꯋꯥꯔ ꯍꯥꯔꯛꯈꯤ ꯖ꯭ꯋꯥꯔ ꯍꯥꯔꯛꯂꯤꯕ ꯅꯤꯌꯣꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯤ ꯈꯪꯂꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤ ꯂꯩꯀꯥꯏ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯔꯒꯅꯤ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯅꯪꯂꯒꯅꯤ ꯍꯥꯏꯕꯁꯦ ꯌꯨꯍꯦꯟꯕꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕꯗꯤ ꯉꯝꯗꯕꯅꯤꯅ ꯈꯪꯗꯃꯛ ꯈꯪꯖꯤꯜꯂꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖ꯭ꯋꯥꯔ ꯍꯥꯕ ꯂꯦꯞꯈ꯭ꯔꯕ ꯑꯃꯗꯤ ꯅꯣꯡ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯁꯨ ꯇꯞꯅ ꯄꯥꯊꯔꯛꯈꯤ ꯌꯨꯍꯦꯟꯕ ꯄꯔꯞ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯒ ꯐꯨꯡꯒꯥ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯦꯛꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯂꯞ ꯂꯥ ꯑꯃꯗ ꯍꯥꯞꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯂꯥ ꯑꯗꯣ ꯌꯣꯝꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯄꯌꯥꯅ ꯀꯔꯛ ꯂꯥꯞꯅ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯑꯃꯗ ꯊꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯉꯁꯥꯏ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯁꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯐꯨꯡꯒꯥ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯁꯤꯡ ꯏꯟꯁꯤꯟꯗꯨꯅ ꯃꯩ ꯆꯨꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯐꯨꯡꯒꯥ ꯑꯗꯨꯅ ꯉꯔꯪ ꯆꯥꯛꯂꯤꯉꯩ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯊꯝꯃꯒ ꯃꯍꯥꯛꯅ ꯐꯨꯡꯒꯥ ꯑꯗꯨꯒꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯕꯨ ꯄꯨꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯛꯂꯤ ꯑꯁꯨꯝꯅ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏ ꯇꯠꯅꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯛꯏ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯑꯗꯣ ꯉꯔꯪ ꯊꯥꯗꯨꯅ ꯂꯥꯏ ꯇꯥꯏꯅꯔꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯩ ꯑꯗꯣ ꯇꯞꯅ ꯃꯨꯊꯍꯜꯂꯛꯂꯤ ꯁꯤꯡ ꯑꯗꯣ ꯁꯠꯇꯣꯛꯂꯤ ꯑꯁꯨꯝꯅ ꯃꯩ ꯑꯗꯣ ꯈꯔ ꯃꯨꯊꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯃꯍꯥꯛꯅ ꯊꯦꯟꯗꯨꯅ ꯊꯝꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯍꯥꯞꯂꯤꯕ ꯂꯥ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯒ ꯌꯣꯠꯁꯕꯤ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯣꯠꯁꯕꯤ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩ ꯑꯗꯣ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯌꯨꯍꯦꯟꯕ ꯇꯥꯈꯤꯕ ꯄꯣꯠ ꯑꯗꯣ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯈꯤꯕꯗꯣ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ 3 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯣꯠꯁꯕꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯩꯔꯥꯡ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯌꯣꯠꯁꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯞ ꯊꯥꯡꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯈꯪꯂꯤ ꯂꯩꯔꯥꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕꯅ ꯍꯥꯏ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯁꯨ ꯅꯍꯟꯐꯝꯗ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯍꯟꯐꯝꯗ ꯍꯟꯒꯗꯕꯅꯤ ꯅꯇꯦꯐꯝꯗ ꯇꯤꯒꯗꯕꯅꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯅꯈꯣꯏꯅ ꯆꯪꯂꯨꯕ ꯑꯃꯗꯤ ꯅꯩꯔꯨꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯅꯇꯅ ꯌꯥꯗ꯭ꯔꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯗꯨꯅ ꯌꯥꯝꯅ ꯐꯥꯎꯔꯕꯗꯤ ꯃꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ ꯅꯈꯣꯏꯁꯨ ꯅꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯟꯒꯗꯕꯅꯤ ꯂꯩꯔꯥꯡ ꯑꯁꯤꯅ ꯍꯟꯈ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯔꯤꯒꯨꯝꯕꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ
ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯨꯍꯦꯟꯕ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯉꯥꯟꯕꯤꯅ ꯑꯩꯃꯥ ꯑꯃꯨꯛ ꯆꯠꯄꯤꯗꯧꯔꯕ ꯇꯧꯏꯁꯤꯕꯣ ꯑꯣꯏ ꯆꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯄꯩꯁꯥ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯩꯁꯦ ꯐꯔꯦ ꯂꯩꯍꯧꯔꯣꯀꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯩꯅ ꯏꯄꯥꯝꯗ ꯑꯝꯇꯪ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗꯤ ꯀꯝꯗꯧꯕ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯑꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯂ ꯀꯔꯤꯅꯣꯝꯃ ꯆꯠꯂꯁꯤ ꯑꯁ ꯌꯥꯔꯣꯏꯌꯦ ꯑꯥꯗ ꯆꯥꯛ ꯆꯥꯔꯛꯀꯗꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ ꯑꯩ ꯀꯥꯎꯔꯨꯔꯦꯅꯦ ꯑꯗꯨꯒ ꯑꯅꯥꯕꯗꯨꯁꯨꯅꯦ ꯌꯦꯡꯍꯧꯗꯕ ꯌꯥꯗꯕ ꯐꯔꯦ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯉꯥꯟꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕ ꯃꯥꯅ ꯂꯥꯌꯦꯡꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯏꯃꯨꯡꯗꯣ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯅꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ ꯗꯣꯛꯇꯔ ꯀꯌꯥꯁꯨ ꯇꯥꯟꯅꯔꯤ ꯐꯕ ꯀꯧꯕ ꯉꯝꯗꯕ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅꯁꯨ ꯃꯍꯥꯛ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕꯅ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯌꯨꯍꯦꯟꯕꯅ ꯈꯪꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯄꯥꯛꯅ ꯐꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯄꯪꯀꯨꯏꯔꯔꯣꯏ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯊꯋꯥꯏ ꯋꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯝꯂꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯁꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ ꯄꯥꯕꯨꯡ ꯑꯉꯥꯡꯁꯤ ꯀꯟꯕꯤꯕꯕꯨꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯤ ꯇꯦꯟꯃꯟꯈꯤꯕꯁꯤꯗ ꯏꯕꯨꯡꯉꯣ ꯀꯝꯗꯧꯔꯒꯗꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯤ ꯍꯥꯞꯀꯅꯤ ꯀꯔꯝꯕ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯁꯦꯅ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯅꯤ ꯏꯕꯨꯡꯉꯣ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ ꯑꯩꯈꯣꯏ ꯉꯝꯃꯟꯅꯕ ꯍꯣꯠꯅꯖꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤꯔꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯕꯁꯨ ꯌꯥꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩꯕꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯂꯕ ꯁꯦꯟꯕꯥꯟ ꯑꯃ ꯂꯧꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯑꯁꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯜꯂꯤ ꯁꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯑꯩꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯂꯥꯏꯕꯛ ꯌꯦꯡꯍꯧꯁꯤꯔꯅꯦ ꯍꯣꯏꯗꯦꯍꯦ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯒꯦ ꯁꯨꯝꯗꯧꯕꯤꯔꯣ ꯄꯥꯕꯨꯡ ꯊꯕꯛ ꯑꯃꯈꯛꯇꯪꯒꯤ ꯂꯩ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯁꯨ ꯐꯔꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯀꯌꯥ ꯌꯥꯝꯅ ꯂꯨꯕꯖꯥꯠꯅꯣ ꯁꯦꯟꯅ ꯀꯌꯥꯝ ꯆꯪꯒꯗꯕ ꯄꯥꯕꯨꯡ ꯁꯦꯟꯒꯤ ꯋꯥꯐꯝꯗꯤ ꯆꯪꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯇꯧꯒꯗꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯒ ꯏꯕꯦꯝ ꯑꯁꯤꯒ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯑꯁꯤꯅ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩ ꯏꯁꯥ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯒꯅ ꯑꯩ ꯑꯃꯗꯤ ꯏꯕꯦꯝ ꯑꯁꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯅꯤ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯥꯡꯗꯥꯏꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯐꯝꯗꯤ ꯂꯧꯅꯤꯡꯉꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ ꯅꯪꯉꯣꯟꯗ ꯀꯌꯥ ꯀꯠꯂꯨꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯆꯪꯅꯤꯡꯕ ꯁꯦꯟ ꯆꯪꯁꯅꯨ ꯅꯪꯅ ꯄꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯏꯌꯨ ꯂꯥꯛ ꯀꯌꯥꯅꯣ ꯍꯥꯏꯌꯨꯅꯦ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟꯕ ꯂꯥꯛꯀꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯊꯃꯣꯏ ꯇꯅꯤꯛꯂꯛꯏ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕꯅ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯄꯤꯔꯒꯦ ꯏꯆꯥꯅꯨꯄꯤꯁꯦ ꯐꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯨꯄꯥ ꯂꯥꯛ 5ꯁꯤ ꯈꯨꯗꯛꯇ ꯄꯤꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯍꯜꯂꯣ ꯍꯥꯏꯕ ꯄꯥꯕꯨꯡ ꯍꯧꯖꯤꯛꯃꯛ ꯐꯍꯟꯕꯗꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯁꯝꯂꯞꯅ ꯈꯔ ꯍꯥꯏꯖꯔꯝꯒꯦ
ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯏꯁꯥꯁꯦ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕꯒꯤ ꯂꯥꯏ ꯎꯅꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝ ꯑꯁꯤꯒꯤ ꯁꯤꯕꯒꯤ ꯃꯇꯝꯗꯨ ꯁꯥꯡꯗꯣꯛꯍꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯑꯁꯤꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯑꯁꯦꯏꯍꯤꯡ ꯍꯤꯡꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯕꯦꯝ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯑꯃ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯑꯖꯥ ꯄꯨꯖꯥ ꯖꯩꯒ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯑꯒ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯀꯔꯤ ꯂꯥꯏꯔꯩꯕꯥꯛꯇ ꯅꯍꯥꯛꯅ ꯆꯠꯀꯗꯕ ꯃꯥꯅꯤ ꯄꯥꯕꯨꯡ ꯑꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩ ꯌꯥꯎꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯀꯞꯇꯨꯅ ꯍꯥꯏꯖꯒꯦꯅꯦ ꯄꯥꯕꯨꯡ ꯆꯠꯄ ꯍꯥꯏꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯖꯤꯞ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯈꯥꯡꯉꯦꯟꯐꯝꯗ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯞꯂꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯣꯏꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯕ ꯌꯥꯔꯣꯏꯅꯦ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯕꯨꯡ ꯌꯥꯎꯈꯤ ꯍꯥꯏꯔꯕꯗꯤ ꯄꯥꯕꯨꯡ ꯁꯤꯕꯤꯕ ꯇꯥꯕꯅꯤ ꯏꯕꯨꯡꯉꯣ ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕꯅ ꯊꯣꯛꯄ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯗꯅ ꯏꯆꯥꯅꯨꯄꯤꯁꯤ ꯐꯍꯟꯕꯤꯔꯣ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯂꯥꯛ 5 ꯍꯥꯏꯗꯅ ꯑꯩ ꯂꯥꯛ 2 ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯈꯔ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯇꯧꯒꯗꯕꯨ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯥꯝꯗ꯭ꯔꯕꯁꯨ ꯂꯨꯄꯥ 5,10 ꯄꯤꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯌꯨꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯑꯃꯥꯏꯕ ꯑꯁꯦ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯂꯥꯌꯦꯡꯂꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕꯁꯦ ꯄꯩꯁꯥꯒꯤꯗꯃꯛ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯦꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯩ ꯌꯨꯍꯦꯟꯕ ꯅꯪ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯈꯪꯀꯧ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯥꯗꯥ ꯀꯩ ꯂꯩꯔꯕꯒꯦ ꯇꯥꯗꯥ ꯑꯁ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯨꯛꯇꯕ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯦ ꯑꯉꯥꯡ ꯑꯃ ꯂꯥꯏ ꯇꯣꯡꯍꯧꯔꯤꯌꯦ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯑꯃꯨꯛꯇꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯂꯥꯛꯂꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯦꯞꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯍꯧꯔꯤ ꯑꯥꯏꯈꯣ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤꯔ ꯅꯪꯕꯣ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯪꯂꯨꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯇꯥꯗꯥ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯑꯩꯅ ꯆꯪꯂꯨꯕꯗꯤ ꯌꯥꯔꯔꯣꯏ ꯑꯉꯥꯡ ꯑꯗꯨꯅ ꯅꯥꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯒ ꯆꯥꯟꯅꯔꯔꯣꯏ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯣꯏꯅ ꯀꯧꯕꯤꯔꯨꯁꯨ ꯃꯥꯏꯕꯤꯅ ꯇꯥꯏꯅꯒꯗꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯁꯤꯗꯤ ꯃꯥꯏꯕꯤꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯈꯜ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏꯕꯅ ꯇꯥꯏꯅꯒꯗꯕꯅꯤ ꯃꯥꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯆꯪꯉꯝꯗꯥꯏꯒꯤ ꯂꯩꯕꯥꯎ ꯆꯦꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯨꯝꯃꯤ ꯂꯩꯕꯥꯎ ꯆꯦꯜꯍꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯍꯣꯏ ꯑꯗꯨꯅ ꯇꯥꯗ ꯃꯥꯏꯕꯤ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯗꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯌꯨꯍꯦꯟꯕꯅ ꯑꯗꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯅ ꯋꯥꯈꯜ ꯑꯃꯗ ꯐꯨꯡꯕꯪꯅꯔꯒ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯉꯥꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯅꯪꯒ ꯑꯩꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯦꯅꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯌꯥꯝ ꯂꯨꯕꯖꯥꯠꯅꯣꯕ ꯊꯣꯏꯗꯣꯛꯅ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯌꯥꯕ ꯑꯗꯨꯗꯩꯗꯨꯗ ꯑꯉꯥꯡꯁꯦ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧ ꯂꯥꯛꯀꯅꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯃꯥꯏꯕꯅꯤ ꯀꯥꯏꯅ ꯅꯪꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣꯕ ꯏꯆꯥ ꯅꯨꯄꯥ ꯄꯨꯡꯊꯣꯏꯒ ꯂꯩꯃꯤꯟꯅꯧꯗꯅ
ꯑꯩꯃꯥ ꯃꯥꯅꯕꯨ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯁꯨꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯣꯕ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯣꯏ ꯑꯃꯥꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯅꯥ ꯑꯌꯦꯛ ꯁꯣꯜꯂꯕ ꯇꯣꯜꯂꯕ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯗꯣ ꯈꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯑꯅꯥꯕ ꯀꯟꯕ ꯁꯤꯕ ꯅꯥꯕ ꯆꯪꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯅꯥꯕꯗꯣ ꯀꯜꯂꯒ ꯂꯣꯏꯔꯦ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯀꯦ ꯃꯪꯉꯒ ꯂꯩꯔꯧꯅꯨꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯌꯨꯍꯦꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯤ ꯃꯍꯥꯛꯄꯨ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯍꯞꯇꯥ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯕꯛ ꯄꯥꯏꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨꯅ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯍꯜꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯍꯦꯟꯕꯅ ꯃꯥꯅ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯆꯣꯟꯊꯔꯒ ꯅꯨꯃꯤꯠ 2ꯈꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯍꯧꯔꯛꯂꯤ ꯅꯣꯡ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯡꯈ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯏ ꯑꯗꯨꯁꯨ ꯄꯨꯡꯀꯪ ꯀꯪꯅꯔꯕ ꯃꯇꯝꯅꯤ ꯌꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯄꯥꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯀꯥꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯍꯩꯈꯤꯕ ꯑꯃꯗꯤ ꯐꯥꯈꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯥꯎꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯗꯣ ꯆꯦꯛꯁꯤꯟꯅ ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯣꯏꯔꯛꯄ ꯉꯥꯏꯈꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯌꯨꯍꯦꯟꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯉꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯨꯠꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯉꯥꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ ꯑꯗꯨꯒ ꯕꯨꯡꯊꯣꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯕꯨꯡꯊꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯏꯍꯦ ꯇꯨꯝꯗ꯭ꯔꯤꯕ ꯃꯉꯣꯟꯗꯗꯤ ꯅꯥꯟꯊꯔꯨꯕ ꯌꯥꯔꯔꯣꯏꯅꯤ ꯇꯧꯔꯤꯁꯤ ꯑꯩ ꯀꯩꯗꯧꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯨꯡꯊꯣꯏꯅ ꯄꯥꯕꯨꯡ ꯉꯁꯤ ꯄꯥꯕꯨꯡꯅ ꯀꯩꯅꯣꯝꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯑꯗꯨꯗꯨꯒꯤ ꯇꯨꯝꯗꯕꯤꯗ ꯉꯥꯏꯔꯝꯃꯤꯕꯅꯤ ꯄꯥꯕꯨꯡ ꯕꯨꯠ ꯀꯧꯊꯣꯛꯀꯗꯣꯏꯔꯣ ꯑꯍꯣꯏ ꯅꯠꯇꯦꯅꯦ ꯑꯩ ꯇꯨꯝꯃꯣ ꯑꯩ ꯉꯁꯤ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩ ꯑꯩ ꯇꯨꯝꯂꯣꯀꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯕꯨꯡꯊꯣꯏꯅ ꯒꯤꯔꯤ ꯇꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕꯅ ꯃꯤ ꯑꯃꯗꯤ ꯆꯪꯒꯗꯕꯅꯤ ꯑꯣꯏꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯌꯥꯎꯍꯜꯂꯒꯦ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯇꯧꯔꯁꯤ ꯀꯤꯕꯗꯤ ꯌꯥꯗꯦ ꯅꯤꯄꯥ ꯊꯣꯛꯀꯗꯕꯅꯤꯀꯣ ꯄꯥꯕꯨꯡ ꯑꯩ ꯀꯤꯖꯗꯦ ꯑꯩ ꯕꯨꯠ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯍꯦ ꯕꯨꯠ ꯀꯧꯊꯣꯛꯄ ꯅꯠꯇꯦꯅꯦ ꯆꯠꯂꯤꯕꯁꯤꯗꯤ ꯑꯦꯔꯥ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯨꯡꯊꯣꯏ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯂꯥ ꯑꯄꯥꯛꯄ ꯑꯃ ꯈꯥꯡꯉꯦꯟꯐꯝ ꯑꯗꯨꯗ ꯊꯥꯔꯤ ꯑꯗꯨꯝꯅ ꯊꯥꯔꯕ ꯃꯇꯨꯡꯗ ꯕꯨꯡꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯔꯦꯟ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯞꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯁꯤꯕꯒꯨꯝꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩ ꯑꯁꯤ ꯍꯧꯗꯣꯔꯛꯄ ꯑꯃꯗꯤ ꯀꯧꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯁꯨꯈꯨꯝ ꯈꯨꯝꯂꯨꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯥꯡ ꯆꯤꯛꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯌꯥꯎꯔꯕꯁꯨ ꯅꯍꯥꯛꯅ ꯍꯨꯝꯗꯨꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯍꯧꯒꯠꯂꯛꯇꯅꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩ ꯍꯧꯒꯠꯂꯛꯂꯕꯗꯤ ꯉꯁꯥꯏ ꯇꯝꯕ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯚꯥꯞ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣ ꯑꯧ ꯑꯩ ꯇꯥꯖꯔꯅꯤ ꯄꯥꯕꯨꯡ ꯐꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯆꯍꯤ 12 ꯁꯨꯔꯛꯂꯕꯅꯤꯅ ꯋꯥꯈꯜꯗꯤ ꯈꯔ ꯇꯥꯔꯦꯁꯦ ꯑꯩ ꯐꯔꯦ ꯏꯄꯥ ꯊꯕꯛ ꯑꯁꯤ ꯍꯧꯅꯕ ꯇꯧꯒꯦ ꯏꯀꯥꯏꯒꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟꯕ ꯃꯍꯥꯛꯉꯣꯟꯗ ꯊꯣꯡꯉꯤꯕ ꯐꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯇꯨꯝꯊꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯨꯍꯦꯟꯕ ꯍꯤꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗꯤ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨꯅ ꯅꯣꯝꯍꯧ ꯌꯥꯝꯅ ꯐꯖꯅ ꯂꯦꯡ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯏꯪ ꯂꯥꯎꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯣꯏꯔꯣꯏ ꯍꯨꯝꯂꯤ
नुमिदाꯡ वाइरमगी मेंथरक्लबा नुक्सा मंगालगुम याम इंगना ngalaba lamdam aduta yuhenbana akoibadudha koilei leiduni yengli asumna mahanga jenglambadagi mafam amada chattaba yadi khanduna ma parapar amuk lakli asum lakpana mina chatnaba manba lambi ama thengnabadagi lambi aduda asum lakli mahana asum lakpada miyui kaya amasu thengnari matamata yuhenbana wahang kaya hangduna asum lakpana haujikti mahakna haujik layeng laisabi macha adudo phamduna leirami matamada yuhenbana nupi macha adu manakta sangsillaga ibema nangna mafam masta lerakliba kayang kuirabagi yuhenbagi wahang aduda nupi macha aduna tha makhai tha ama adamaina pharam lagani oh ado mafam masta nahakna leibagi matam sudri nahaga se mapung mari phana chaujabagi wani pusigi sintha yamna wali layum maikai pandana khulingdana sada nawda thamlaba matungda taibang chingjen loraduna leiram lenna sita lakadabani do aduna kanadi hankinaba tausi adupna yuhenbana haidubatuta nupi aduna nakal amaromda yengthoki maruda yuhenbana su nupi aduna yengthokliba adomda yengthoklui matam maruda miyoi khara leplaga leiribado ui miyoi singdo phimu setli lanmi mali matam maruda yuhenbana changsillaktuna sumdobani ibema sigi mapapung amati mama ibemana tengthana oina kappadu taba ngamraduna ai lakcharibani nupi macha se ai pujakhagi adumna hairakpaduta leiriba miyoi singaduna nahakti kanano matau karamna nahak mafamasta laklibano nahak asiba thawai mi amasunati matau karamna nahak mafamasta laklibano adumna hanglakpada yuhenbana mahapu masak taklei mahakse amaiba amani yuhenba kawi mangang salaida pokpani nengthau kaba numita mahak taibangda khongtarakhtuna amaiba haiba sinpham masida pongkak chawrakpadagi mahakna mafam masida khongdaduna mahai masing tamduna haijarakpadagi mafam masida ngasigi matau amagumna lakribani haiduna punamak paw tamduna khangali aduga yuhenbana layengkhiba amadi mahanga tawkhiba thabaksing adusu khangali yuhenbagi wafamsing adu tarabada leiriba miyoi sing aduna phare adu werba taragati nahaki punsidagi punsi khara kaklaga nupi asibu hinganba yagani adumna hairakpada yuhenbana nati aduki tamakta oirabadi ai atupa punsi ama pisagi aduga hariba punsi asiga mahaka chanabiu karamba punsi no kanagdagi lawgadoribano ibema asigi mapabungdu jamdrabada mahak sahi humpudra punsi gadori mawodagi sahi kunthra lawbiro aduga mahaki mayambadagi sahi kun amaga lawgiro asumna sahi yankai hapchanbiro mongonda fare nangna haikhi punamak aikhoi yarabani fare nupi macha si pujakhro mahak sahi yankai hapchinduna panjarurasanu asumna hairaklabada yuhenba yamna haraungna nupi macha adugi makhut paiduna mahakbu taibang panda amu puduna lakhi asumna mahanga lakpagi lambida yuhenbana kanagumba miyoi ama haiphet thengnakhi matamaruda nupi aduna mafam masida kuinali tharagumsi yamatuna chananaba tausi haidu nupi macha adudi barabar adum chakkhraga mafam marang khangdana mami sami adumak mangkhri anganba mangal amaga loinana matam adu yuhenbana nupi macha si thawai melasi mahaki taibang panda handuna masada changkhredana aisu taibang panda hankinabagida tauragi asumna yuhenbana taibang panda hankinabagida mahakna jagor ama yektuna maruda leiwa mantra kaya sunduna khudu kunduna makok leibak tana khuramjaduna leidingai matam maduda mahaki matungda norokki layado leptuna leidi adubu yuhenbadi khangdabanina mahakna thokadabagidamukta semli mafam maduda mahakna tapna kumtharaga mahak lupthaki mahakna adumna hek lupthakibaga mahaki matung inadunna yarakhiba norokki lai ado yuhenbana khanghodri mahakti mana tauge khankhiba thabak ado mai pakpa aduna harawan khibana mahaki matungta karamba lai inarakli haibase mahakna wakhal tahodabani masidagidi yuhenba mahakna mikap tholakpada machanupa ado manakta phamlaga phi haiduna leirami madu ubada yuhenbana magi ngasai charai phi ado parap sisinduna mahaki machanupa bungthoida adunidana nupa macha haibasidi ai kaisi tawrasidagidi ngaiko aina tumlingaida kari tawkhi bungo adumna hanglakpaduta bungthoina babung
ꯄꯥꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯕꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯤ musin muba mayam ama pabungge koibada kuit chali aigi tung aigi mangdasu adubu aina pabungda munna yenglaga pabungse amaiba mani mahana loina mangamgani haiba khangbadagi ayakna karisu tasungdana leikibani kaya da thamna lingjin phariba isa nupano aduga makha haiba pabunggi lukhum aswaida yamna langnaba mangal ama phaugalai adugi matungda pabunggi thawai melase aina haipetang uki adubu pabunggi natung inaduna lakhiba laimu adudi aina khanghautri adumna hairakpada yuhenba karino hariba sibo haiduna ma wakhal tawi matam aduta yuhenmana kari aigi thawai mel adu uki haiba au pabunggi thawai mirina mami sami laklaga pabunggi hakcha ngasita hipkhibado ai ujawi pabung aduga pabungga loine rakhiba laimu adudi aduma handura chakri adumna laimu adwa hanjin palak paduta yuhenmana karman tawba laimuno aina lakma matamadi laimu amata yarok loidabani karama laimuno haibada maha khangtoknabigi damakta lewa mantra kaya sununa mahakna yengi asumna mahakna yengnakpadadi mahaga lakma matamda laimu ama loina rakhri lairam lenda leigadaba lai ama mahaki matung inarakhre haibase mahakna khangakli adubu inarakliba laia se karama laino haibadi mahakna khangba ngamdri masidagidi yuhenmana fare haujiktine thapukchi loirabarina ipa isa imungna changrasiko asumna hainaraduna bungthoi amati yuhenba imunglomda changakhi asumma tawduna haujikti loina maktumnakhri haujikti yuhenba mahagi phamungta kakhatli aduga bungthoi buna mamagi panakta thambiramli yuhenbana phamung aduda longli hiplaga mahakna khalli kananone aigi itungda inarakhlibadu karamba khoyum lai oirapachano onthukna wakhal si tarangna kadorita adumna wakhal ngak khalamlaba matungda mahakso damak tumthakri mathangi ayukni yuhenba maphimaron sesallaga yamna monda nungaina wakhal nungaina mahanga layengliba lesabi macha atugi mayum lomda mahak lakli mahanga lakku matamda piyoisingna yuhenbada yenglaga wari watai kaya sanabagum yuhenbana phauri matamada yuhenbana karino lika yesti lei biyo singasina aingoda yenglaga khudom bi thinduna aigi bramda wari sanabagum tawriba sibo aina ngarang tawkiba thabak adu makhoina khanglaba jatla asumna wakhal khana sum lakpana leisabi macha adugi mayum joksilakli matamaduda leisabi macha adugi sumang mangol amadi mpham khudimakta miyoi kaya salup leiduna wari watai sanaribato yuhenbana ui madu ubada yuhenbana khallibana leisabi macha do ngarang mahanga tawriba thabak adu soibadagi leitrabra haiduna khalli masidagi yuhenba jingnaba amadi pakatpaga lonana tangatana sum changchilakpada leibi miyam singaduna yuhenba lakko ubadagi oja mai balai haiduna hopselai yuhenba thawai hingana ba chelhorage khanduna cycle lado mamai chat leithoklaga chingkhige tawbata miyoi kharna mahaku phare aduga karino oja mai ba karino akhoi kina ka changlaga chingkhige tawribado mayam nai tanarapududa tanarabani ne chingge tawba hai oja mai ba bu ngasai dagi lakpa ngajari bani cha kauge haidana changsi imga changsi asumna hairaga mayamna amai ba yuhenba bu imungda para pusalai adumna pusalakko matam aruta yuhenba layeng liba leisabi macha adu yapabungna yuhenba bu ubaga makok laibak tana khurumduna oja nangti amai banati nahakti laini haidura hannana thagali mayam puna maksu yuhenba bu hanna thagali adumna tawrokpa aduta yuhenba haujik phawwa wakhal tadri matamada yuhenbana aina kari tawkhrabagi haiduna hangi maruda mayamna yengbiyu matam asuk kuibasi hoini maini khangdana angawbigum leuraba wakhal tadana sagani thakani khangdana leuraba ichanupi se ngasai ayukti haugatuna phamgi ai hipasiam wai haiduna yengbiyu oja phamlibasini ma naba pharene oja adum harapada yuhenba haukada wakhal tari matamada yuhenbana adugi waire yaman nungai jare oja ojana aigi janupibu phanbibagi damak haina khiba sinpham adudagi ai hapkatlaga pigidoribani oja lengsen biro sakcharaga hankhigedabani adumna hairakpada yuhenbana ai sakmukti chajararoi nongma phajana laklaga sajaragi ibm asigi jaiga ama tawgani haibadu kaidongoi tawsigi haibadu hangi haidun lakcharibani ai oja mai ba sak chadaba suya yaroi magi jaiga du su tawgani aduga sinpham madu su pigidoribani anaba masamakna klangani
Ibemana haibada oza maibase mahaki manakta laklaga mahaki thawai mire adupu lairibakta ki makhut samduna purakli haibase tabada aikhodi ngakpada thengkhrabani kaino haisibo thabak adu mahana matau kramna khangliba oza maiba mahaksu khara khara di dingsang bachani achumbani mahaksi leiram lenda lanmi khrana koisingduna mahakchi leirami mahaki aroiba matamdo hek jaukibaga mahakase pukhi kadoribani mahak kaptuna mafam amada phamlaga leirambadagi aina sangcinduna mahakpu makhut paiduna pubirakhibani aduga aisu aige ihan phamda halle mahaksu mafam masda lakhibani adumna yohemana wari singdu leirubada mayam sing adudi amaiba nati laini haiduna hanna thagatnari matau asumna tawduna mayamna yadabadagi yohenbabu namduna sak pijabiri aduga yamlaba senpham madusu yohenbada piri pokngaidagi aduk jamba senpham uraktriba yohenbana senpham madu ubada mahakti mahsa se karaida leiribano haiba phawba kauthoklabani matau asumna yohenba paisa singado khawda hapsilaga yamna sectionna hapsilaba matungda mahak mayum maikai panglakhi mayam sing aduna yohenbabu hannana thagatpiri amadi thongal phawba makhoi mayamna thindorakli matammarda yohenbana khangli aduna leiriba nupi asigi mapa bungse asuki matik sanga panga sawba amadi ina kaira khunba imungni haibase yohenba lupa lak manga taruk tare tu puduna mahak jamna harauna mayum lomda lakli aduga jaiga tawgutaba aduna numit humni leraka tawsi harabla matungda mahak laklibani jaiga tawgada sangadaba polam cheram punamaksu loinamak hairamlabani asumna tawduna yohenba mayum joroklabada yamna harauna mahaki nupibu koiko kauri matam aduta nganbido maningda phadigom ising saidun leiramlibani yohenbana arak akhangna kaurokpa aduta nganbi ipa pakhatna mahana pairiba ising chaina ba kona do thanamlaba matungda imungnomda paraprak chinsilai nganbina keidorake keidorake basibo ai nganbi ai ngasi yam harauri ai ma harauraga bu adamai launabro ai harauraga laudrebadi wara kanda laugadro as gyan ga tadreda keidorake ba kati kai torage ba tamuna layeng ba anabadu pharabraba hoine he anabadu layeng bada phare ni nangbo anaba layeng bada phabadi ngasi na hamana ti kaino mamang da sumaya mama phakhsabaduri oi adugi anabadu ga ai siga manaba natine anaba adugi thawai mireldo aina laire pakta ki pururaga porakle hairaga hapsillamli bani adagi anabadu sai sing sa tana khotana phamdana nungaina lehore adagi ni nei na harauri base asibu wari ni na phadigo mising sai ora faise ai ngai khrui nangbo hai khawda yori basi kaino khangabro kamaina khangdino dubo hai hangtuklagi yengune adumna yohen bana hairakpadagi nganbina hangtuklaga yenglubada yamlaba senyanjama yaudun lerami madu ubada nganbidi punga ngakri matam maruda nganbina kadaidagi huralakli sairi matam maruda yohen bana hai kadaidagi huralakadagine azuk jamba sefa masibo ai ungthinda huran bachapagi yabagi type sei aina layeng liba nupi macha to pharakpadagi makhoigi ibungna pirakliba kalakliba dakhinani ne kai hei chekhin thamjelu asumna hairakpaduta nganbisu yamna haraujari yuhen ba madi nganbi paisa sing aduna yamman nungaina nomani humni di leiri asumna matam khar leirabaki tungda ikhang ganghaudana yuhen baki leikai aduta ngahan makhai tawdaba thabak kaya tawba horaklei mayamna hainabada yumgi yana khada khuchum haidokpa thokpada maning thongda leplaga amubaba leirambadagi mado wonarubadagi miyoi kaya wan thaduna laikatnaba kaya yaunaraklei nomagi nomidangni yuhen ba thabak ama chatkani haiduna chakkhraganomidangi pungte taraba hawba halaktri matam maduta yuhen bagi nupi nganbina mapalangda tholaklaga thaba inkhang khara tawrnabagi damakta mapalangda thorakli mahangna tawriba si singaidagi sing loksan ba chatlibani mahangna asumna singaidagi sing loksan ba chatlingagi matam maduta singai leriba adugi nakalomda kanagumba ba phamlaga leriba to nganbina ui madu ubata nganbina kanarone asitesida phamlaga leriba sibo huran baga wele bazala asumna khandun leringai nganbina kanano haiduna hangrubada phamlaga leramba do wangring wangna hogulakhi adumna hogulakpaduda nganbido oima haiduna lauramlaga mahana pariba singado leimaida thadaramlaga
ꯌꯥꯝꯅ ꯌꯥꯡꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯉꯥꯟꯕꯤ ꯇꯧꯐꯝ ꯈꯪꯗꯦ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯣꯍꯦꯟꯕꯗꯣ ꯂꯥꯛꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯉꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯥꯟꯕꯤꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯕ ꯊꯤꯜꯂꯛꯄꯗꯨꯗ ꯉꯥꯟꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯤꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯄꯣꯔꯣꯛ ꯅꯩꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯃꯤꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯄꯨꯡ ꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯏ꯫ ꯉꯥꯟꯕꯤꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯨꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯕꯨꯡꯊꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ, ꯕꯕꯥ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯃꯤꯟꯅꯔꯤ꯫ ꯁꯣꯝꯗ ꯌꯨꯍꯦꯟꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯗꯤ ꯀꯣꯟꯊꯣꯡ ꯆꯩꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯌꯨꯍꯦꯟꯕꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯥꯖꯩ ꯈꯔ ꯍꯥꯏꯕꯗꯤ ꯆꯩ ꯈꯔ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯒ ꯆꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯪꯈꯤꯕ ꯆꯩꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯜꯂꯕꯗ ꯂꯥꯏꯃꯨ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯨꯍꯦꯟꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯦ? ꯅꯍꯥꯛ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯌꯨꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯅꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤꯕꯅꯣ? ꯑꯩ ꯑꯁꯦ ꯂꯩꯔꯝꯂꯦꯟꯗ ꯍꯜꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯍꯦꯟꯕ ꯃꯀꯣꯛꯇꯣ ꯉꯥꯎꯈꯤꯗꯨꯅ ꯀꯔꯝꯅ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯨꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯅꯣꯔꯣꯛꯇ ꯂꯩꯖꯕ ꯂꯥꯏꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯂꯧꯕ ꯂꯥꯛꯄꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯨꯡꯕꯨꯁꯨ ꯏꯟꯅꯔꯛꯅꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯪꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯅꯕ ꯑꯩꯕꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯊꯤꯜꯂꯨ ꯍꯥꯏꯔꯤ꯫ ꯌꯨꯍꯦꯟꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯅꯪꯕు ꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯄꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯦꯞꯂꯒ ꯂꯩꯕꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯗ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯤ ꯁꯧꯍꯨꯝ ꯐꯪꯕꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯤꯡꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯊꯤꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯅꯍꯥꯛꯅ ꯇꯨꯝꯂꯒ ꯅꯪꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯨꯅ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯌꯨꯍꯦꯟꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯉꯁꯤ ꯑꯁꯦ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯈꯤꯔꯣꯏ, ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯣꯔꯛꯈꯤꯕ ꯊꯥ ꯑꯗꯨꯃꯛꯇ ꯇꯧꯒꯗꯕꯅꯤ, ꯊꯥꯗꯣ ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯁꯨ ꯌꯥꯔꯗꯨꯅ ꯐꯔꯦ ꯅꯍꯥꯛ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯥꯐꯣꯡꯂꯛꯈꯤꯅꯨ, ꯃꯇꯝ ꯑꯃꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯔꯣꯛꯀꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯌꯨꯍꯦꯟꯕꯅ ꯏꯃꯨꯡ ꯌꯧꯔꯕꯗ ꯉꯥꯟꯕꯤ ꯑꯃꯗꯤ ꯕꯨꯡꯊꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯌꯨꯍꯦꯟꯕꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ, ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯩꯇꯥꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯌꯨꯍꯦꯟꯕꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯔꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯤꯄꯥ ꯃꯈꯣꯏ ꯈꯔ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯏ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯣ, ꯃꯇꯣꯝꯇꯅꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯌꯥꯝꯁꯤꯡꯗꯣ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯅꯤꯄꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯂꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯂꯩꯊꯣꯛꯂꯒ
ꯀꯗꯥꯏꯗꯒꯤꯅꯣ ꯃꯍꯥꯁꯣꯏꯗꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯍꯥꯛ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯂꯒ ꯃꯥꯡꯈ꯭ꯔꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯄꯨꯗ꯭ꯔꯨꯡ ꯆꯦꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯥꯝꯕ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯟꯊꯔꯒ ꯍꯪꯂꯨꯔꯝꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯇꯥꯟꯅꯔꯛꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯠꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯇꯥꯔꯕꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯀꯅꯥꯁꯨ ꯌꯦꯡꯅꯔꯛꯇ꯭ꯔꯤ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯗꯒꯤ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯄꯥꯈꯠꯅꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤ ꯁꯣꯝꯗꯅ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯗꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯍꯧꯔꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯤ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯤꯄꯥ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯀꯪ ꯀꯪꯁꯤꯟꯕꯒꯨꯝ ꯇꯧꯔꯤ ꯃꯉꯛ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯩꯊꯦꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛꯇꯨꯁꯨ ꯐꯠꯇ꯭ꯔꯥꯛ ꯇꯥꯔꯤ ꯃꯗꯣ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯃꯇꯦꯛ ꯊꯨꯗꯦꯛꯂꯒ ꯍꯜꯂꯝꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤꯁꯤ ꯑꯗꯨ ꯎꯔꯨꯕꯗ ꯃꯌꯥꯝ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯅꯤꯄꯥ ꯑꯗꯣ ꯀꯥꯊꯦꯛꯂꯕ ꯃꯩꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯨꯁꯤꯜꯂꯒ ꯆꯥꯛꯊꯦꯛꯂꯒ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯄꯥꯈꯠꯅꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯃꯇꯣꯝꯇ ꯍꯜꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝꯅ ꯍꯦꯛ ꯁꯤꯕ ꯑꯃꯗꯤ ꯑꯔꯛ ꯑꯈꯪꯅꯗꯨꯅ ꯃꯤ ꯋꯥꯟꯊꯗꯨꯅ ꯉꯥꯎꯕ ꯐꯩꯕ ꯀꯌꯥ ꯑꯃ ꯊꯥ ꯈꯔꯁꯤꯗ ꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯊꯪ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕꯁꯦ ꯐꯠꯇ꯭ꯔꯕ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯒꯗꯕ ꯂꯥꯏ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯏꯕ ꯑꯃꯅ ꯀꯧꯊꯣꯛꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯤꯕ ꯑꯃꯥꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯑꯗꯣ ꯌꯨꯍꯦꯟꯕꯅꯤ ꯍꯥꯏꯕꯁꯦ ꯌꯨꯍꯦꯟꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯌꯨꯍꯦꯟꯕ ꯑꯁꯨꯝ ꯄꯥꯈꯠꯂꯛꯂꯗꯨꯅ ꯂꯥꯏ ꯑꯗꯣ ꯈꯔ ꯊꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯉꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯣꯡꯈꯤꯕ ꯃꯇꯨꯡꯗ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯜꯂꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯗꯨꯗꯤ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯥꯛꯊꯥꯛ ꯄꯤꯔꯒꯤ ꯑꯗꯨꯗꯨꯒ ꯃꯇꯝ ꯈꯔꯗꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯅꯔꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨꯕు ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯨꯅ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯃꯤ ꯈꯔꯗꯤ ꯁꯤꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯊꯣꯛꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯀꯟꯅꯕꯒ ꯍꯣꯠꯅꯔꯨꯕꯗ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯌꯨꯍꯦꯟꯕ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯍꯦꯟꯕꯅ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯗ꯭ꯔꯕꯁꯨ ꯑꯩꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯥꯏꯑꯣꯏꯅ ꯂꯩꯔꯕꯁꯨ ꯂꯩꯔꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯑꯗꯨꯅ ꯃꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯗꯕ ꯊꯕꯛ ꯑꯃꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯗꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯀꯥꯟꯗ ꯈꯟꯅꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯨꯍꯦꯟꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯇꯥꯏꯅꯕ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤ ꯍꯥꯏꯕꯗꯒꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯄꯨꯜꯂꯤ ꯑꯁꯨꯝꯅ ꯄꯨꯜꯂꯕꯒꯤ ꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯇꯧꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯩꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯏꯟꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯐꯨꯗ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯍꯥꯛꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤ ꯑꯩ ꯇꯧꯒꯦꯁꯦ ꯇꯧꯒꯗꯕ ꯃꯑꯣꯡꯗꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡ ꯄꯨꯟꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯤ
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯥꯎꯔꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯎꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯂꯨꯅ ꯅꯠꯇ꯭ꯔꯒꯅ ꯅꯝ ꯍꯥꯗꯨꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯌꯦꯡꯂꯕꯗꯤ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯪ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯈꯤ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯅꯩꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯅ ꯐꯥꯊꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯅꯕꯒꯤꯗꯃꯛꯇ ꯃꯪꯉꯛꯂꯤ ꯃꯗꯨꯕꯨꯅ ꯌꯨꯍꯦꯟꯕꯅ ꯐꯥꯊꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯗꯨꯅ ꯃꯪꯊꯣꯡ ꯑꯗꯨ ꯍꯥꯡꯈ꯭ꯔꯤ ꯃꯪꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯆꯦꯟꯊꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯝꯗꯨꯅ ꯐꯥꯖꯤꯜꯂꯒ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯌꯨꯍꯦꯟꯕꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏ ꯑꯗꯨꯕు ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯠꯅꯤꯡꯗ ꯆꯠꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯪꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯣ ꯃꯁꯥꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯗꯨꯅ ꯂꯩꯃꯥꯏꯗ ꯐꯔꯥꯛ ꯇꯥꯗꯨꯅ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯧꯔꯝ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯋꯥꯠꯄ ꯊꯧꯔꯝꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯕꯗꯒꯤꯗꯤ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯝꯊꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯃꯗꯤ ꯎ ꯋꯥ ꯅꯩꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯕꯗꯒꯤꯗꯤ ꯐꯕꯃꯛꯇꯤ ꯐꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯄꯨꯟꯁꯤꯗꯤ ꯂꯣꯏꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯗꯨꯅ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯌꯨꯍꯦꯟꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯌꯨꯍꯦꯟꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯟꯖꯤꯜꯂꯤꯕ ꯑꯗꯣ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯈꯦꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯁꯤꯗꯤ ꯁꯣꯛꯇ꯭ꯔꯒ ꯃꯈꯣꯏ ꯈꯔꯈꯛꯇꯃꯛ ꯁꯣꯛꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯂꯥꯏꯅ ꯍꯥꯠꯄꯗꯤ ꯁꯔꯒ ꯌꯧꯏ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯔꯒ ꯌꯧꯈ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯃꯈꯣꯏꯗꯣ ꯁꯔꯒꯗ ꯊꯥꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯊꯧꯒꯠꯄꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯁꯨꯝ ꯈꯪꯅꯔꯛꯂꯤ ꯑꯗꯨꯕꯨ ꯌꯨꯍꯦꯟꯕꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯅꯥ ナꯗꯨꯅ ꯌꯥꯝꯅ ꯀꯟꯅ 나ꯗꯨꯅ ꯁꯤꯕ ꯃꯆꯦꯛ ꯈꯥꯡꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯅꯤꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯌꯨꯍꯦꯟꯕꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯇꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯨꯕ ꯌꯨꯍꯦꯟꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯕꯗ ꯅꯠꯇꯅ ꯃꯁꯥ ꯐꯥꯎꯕ ꯃꯥꯡꯖꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ